अहानबदा मरोइबा पाउसिंग पिजरी मणिपुर की असिदा साइदांग लाखिबा खुजो खराना मणिपुर मचेत अमा फकनी हाइबा ngamlakliba ase kanagi asoibano haina RK Megena फोंदोखरे कुकी सिंह सेनापति डिस्ट्रिक्ट की नगाताबा मफम सिंहदा चथोक जसिन तौपदा सेक्शन वाही कया थमलगली दिल्ली दा लैबा मणिपुरी डायस्पोरा सिंहना मणिपुर की इरांग मरी लेनना डेमोन्स्ट्रेशन तौक्रे PM दा मेमोरेंडम अमा पिसिनख्रे Security Forces सिंहना पाकसना सर्च ऑपरेशन चथाबदा मसिंग यामलबा खुशु खुलाई सिंह फगत पंगमख्रे Security की अपुन टीमना कामाइन टीमना कांगपोपी एरिया दा थारंबा पोपी पांबी सिंह यांथातोना मांगहनख्रे अमदे भारत विकास परिषद मणिपुर प्रांत के सिल्वर जुबली पांथोक्तुना एवॉर्डी अमदे विनर सिंह ओकपगी थौरम पांथोक्रे खुरुमजरी ममी टीवी संदोकचबा मणिपुरी पाव मियेंग ताबिरबसिंगबो हानबमक्तदा पिंकुना तराम ओकचरी पाव संदोकना पिजरी मणिपुर साइदांग लाखिबा खुजो खराना मणिपुर मचेत अमा फकबा ngamgani harakliba ase kanagi asoibano haina munna khanthaba matam oire UNLF की हानगी चेयरमैन अमदे बी टिकेंद्रजित के मसू सुथांग निंगथेमचा सनायमा LSRK मेघेन फोंदोखरे लमदम असेबु कान्नबा नहा लिसिंग कया थवाई पामुदना थोरकली मखा ताना सुथोरखिगने अदुबु खुलंगाकपा अमदे इरमदम गिदमक थोरकलिबा नहा कया असे अचुम माइकै मरा सेटपा लीचिंग अमगी मखादा पुहौबा अमा चंगले मदु नत्रबदी कङाउनरकपा याय हाइना वफम असे महाराज गंभीर सिंह मेमोरियल कमिटी चंद्रपुर कसारदा यूनाइटेड पीपल्स फ्रंट मणिपुर UPF मणिपुरी यूथ फ्रंट ऑफ इंडिया MYFI अमदी हिंगमिनसी मणिपुरना सिंधुना आसाम की चंद्रपुरदा महाराज गंभीर सिंह मैदिंगु नरसिंह अमदी मणिपुर लेबी लानमी सिंगी मितम माइकुम हांगदोकपगी थौरमदा RK मेगेना फोंदोखिबने मणिपुर लेबी लंपाक चंद्रपुर असमदा पांथोखिबा थौरम अदुदा मतम अमदा लेबी लानमी सिंहना सिजनखिबा अंगांग मचुगी फिराल सिंखतपगा लोइनना थांग ता यावना नाट की चटनबी सिंह उतखे मधुगी मतुंग महाराज गंभीर सिंह मैदिंगु नरसिंह अमदी मणिपुर लेबी लानमी सिंगे माइखुम मितम हांगदोखी अमदी हैकत लेकत तमदुना इकाई खुमनबा उतखी थौरमदुदा अथोइबा मिथुंगलेन ओइरिबा RK मेगेना हाई मणिपुर थुगाइनबा थोरकपदा नतना मैतै हाइबा फुरुप असे मुथतनबा माइकै कयादगी लेपा लैतना होनरकली अदुबु मैतै मुथतपदी कैदोंनुंदा ngamloi मरैबाकिदमक थवाई पामुदना नहा लिसिंग कया खुजिंग ओइदुना थोरकले मखा तानासु थोरखिगनी मसी हंदकी इरांग असिदा मयेक सेंगना उबा फंगले हाइना अदुबु इरमदमगिदमक थोरकलिबा नहासिंग अमदे कुलंगाकपसिंग असे अचुंबा लंबीदा मरा चेटपा लीचिंग अमगी मखादा लुसिंगलगा पुहौबा मथौ तारकले मधु नत्रबदी माइकै खंगदना चेटखिबा नत्रगा कङाउनरपा याय हाइना सेक्शन वा थमखे मागना मखा ताना हाई मणिपुर साइदांगलकपा खरना मणिपुर मचेत अम फकनबा होनरे मणिपुर थुगाइनबा माइकै खरदगी होनरकपा हाइबसे तराइना लौबा सुमदे मरमदि मखोइना मसे ngamliba makai ase ngakpigani ngamlakliba ase kanagi asoibano haibadu matam laingaida khantahauba chumgani miyamgi ni haina thorokliba singsu maikai amada chatle CSO na maikai amada lengakna atopa thabak amada aduga miyamna manadaba maikai amada punsinba yadana machoi leiri masidagi khudong chaba laurakpani haibasi aikoi khangjanba mathau tai इपाई पुसिंगना लौरंबा थौदांग अदु अखोइना कदाई फाउबा लौरिबगे हाइबसे अचौबा वाहंग अमा ओइरकली ngasi मणिपुर की पाक चावी हाइरिबा पिकलबा स्क्वायर किलोमीटर असिदे ब्रिटिशना लोइलम संदोखरबा मतुंगी वारिनी मदुगी ममांगदा इपाई पुसिंगना थमलमलिबा मफम अदुदी अखोइना कदाई यौना निंगसिंगलिबगे करिगिदम अखोइना पिक्सनना
ꯇꯣꯟꯊꯅ ꯂꯩꯈꯤꯕꯅꯣ ꯏꯔꯝꯗꯝ ꯐꯥꯎꯕ ꯉꯥꯛꯆꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ इफुरुक मुथंदबा इरमदम कनबा हाइबसे अखोई खुदिंगमकी थौना लिंगजेंदा लई ngasi maikum hangdokliba ipaipusingi mafam ase ngak sendun thambaga loinana makhoigi thongna adu amuk hana ningsingba matam oire haiki thauram aduda Assamgi Minister Kaushik Rai United People's Front Manipur UPF ke President Nongthombam Rupachandra Maharaj Gambir Singh Memorial Committee Chandrapur Kasargi President Kaisam Vidyapati Manipuri Youth Front of Assam के President Thangjam Brojen, UMC के President YK Diren, UPF के Advisor Khomdram Ratan Amade, Laisangbam Jadumani, Social Worker Nangmerakpam, Buddha Chandra, All Assam Manipuri Student Union के President Ngasepam Sanahalachingba Myoy Kyasu Sarukyaki. कई अतः मणिपुर लेपाक संदाम को न लाग मणिपुर लेपाक को दम से दम फाग मुझे सेपरेट एडमिनिस्ट्रेशन के है कई नो मरंदे मैटे को तो जाम कोई है चाहिए हम है हले इसी कोई ग्रुप से कमेंट किंगने और पूरे हागर दिले मैटे ग्रुप से मुर्गा आई नो तंग द हाउ की बता कॉलेज यूनिवर्सिटी तमने मतम द कोई मणिपुर दे टेम्सिनर की मया मदो मदुदा करीब दे कोई न खन हो दना मायोग याहोदगदी अखोई प्रोसे मिटोपना लाख सिनगिबा याय हैबसे कोई मतम दुरगे नेंग दौर पोम हौरखि मैडम गंभीर सिंह अमदे मैडम नर्सिंग महोयनि उसी था खतनकना महोन लोगी थोंगांगो तेलमलोम दं थोकलबा अवला मिसिंगु मणिपुरी दा थोकना मणिपुरी ने खाता बखिदल बगामम दा थोकलबा मैके प्रोसे गसी लेरम दबया मालमी हिस्ट्री दा मालमी लिनम साता थोकबदु फुलबागु तेमसिना को मयामा सिंगर को मैं मदो मैं ज़्यादा मुद्दे ना कई ऐसे ग्रुप सिंगर ने मालूम कुल बावले होते ना मुख्य बात कुल मैंने ऐसे परमिशन जिनसे कोई मणिपुर ना मैं वो दिवा मणिपुर थोड़ा भी चंद्र खोंजन सिंगर का लुना मणिपुर थोड़ा भी जमता मुझे भूखता लंदा तो मैं मेरा अरे वो ग्रुप सिंगर मुझे सिंगर सिंगर मधु मधुदा कोई कमा हाथ दबा गंभीर सिंह नर्सिंग सिंह ना अलग थोड़ा सेनापति डिस्ट्रिक्ट की नगाना खुंदाबा मफम सिंगदा लैरिबा कुकी सिंगना नगाना ताबा मफम सिंगदा चथोक चसिन तौदनबा सेनापति एक्शन कमिटी साकना सेक्शन वफम थमख्रे सेनापति एसोसिएशन SDCA PNTM MSU TAS MKS अमसुंग ZSU सेनापति के प्रेसिडेंट सिंगना पुन्ना खुयेक पीदुना थादोरपा चेरोल अमगी मतुंग इना NPO अमसुंग कोटुगा सही असिगी नवंबर 28 मिफम पांगथोक्तुना मेमोरेंडम ऑफ अंडरस्टैंडिंग खुयेक पीनख्रबा मतुंगदा कुकी वॉलंटियर सिंगना SDSA गी लुचिंगबा सिंगी मथक्ता अटैक चथरखिबा अदुबु यानिंगदबा फोंदोकपगा लोइनाना थौदोक अदुगी जस्टिस फंगहनबा पांडमदा सेनापति एक्शन कमिटी साक असि सेंबने मखाताबदा तौरकपा थोखनिंगदबा थौदोकसिंगे रेस्पोंसिबल पुंबा कोटुना पुगदबने नौन सेमलबा साके इंफॉर्मेशन एंड पब्लिसिटी विंग जनरल हेडक्वार्टर ना थादोरकपा चेरोल अमदा SDSA गे प्रेसिडेंट वाइस प्रेसिडेंट अमसोंग जनरल सेक्रेटरी बु कुकी वॉलंटियर सिंगना फुबा चैबा अमदे मेंटल हरासमेंट पिरखिबा अदुबो यानिंगदबा फोंदोरकले थौदोक अदुदा चेनरिबा म्योय सिंग मरी लेनबा ऑथोरिटी ना साकी ममांगदा अथुबा मतमदा पुथोकनबा डिमांड तौरे करिगुम्बा वाफम असे थबक्ता ओंथोक्तबा तारबदे थोखनिंगदबा कया थोरकपा याय अमदी मसिगी अफफत पुमनमक कमिटी असिना पुरोय हाइरे मरम अदुना इशू असिगी वारिशिन अमा पुरक्त्रिबा फावबा सेनापति डिस्ट्रिक्ट के मनुंगचन लैबा नगाना खुंदारिबा मफमदा लैरिबा कुकी फुरुकी मियामना नगा ताबा मफम सिंगदा चथोक चसिन तौदनबा सेक्शन वाफम चेरोल असिदा थमलकले अमरोमदा हौखिबा डिसेंबर 22 गे नुमिदांग पुंग 8 रोम ताबा अदुआइदा गम की फाई कुकीना चेक पोस्टा कुकी वॉलंटियर सिंगना SDSA गी लुसिंगबा सिंग तमथिबा मोंगदा फु चैखिबा थौदोक अदु अकनबा मोंगदा यानिंगदे हाइना नागा पीपल्स ऑर्गेनाइजेशन NPO गे चेरोल अमना हाइरी कुकी वॉलंटियर सिंगना SDSA गी नेम प्लेट थेटपा गाड़ी सु अमांग अता थोन की हाइरी डिस्ट्रिक्ट की थाक्ता लैबा महिरोय लुप अमागी ऑफिसर सिंगदा चथरक्लिबा थवोंग असे मयेक सेंगना यानिंगदे NPO अमसुंग कमिटीना ट्राइबल यूनिटी कोटुगी
Marakta hanjin hanjina Memorandum of Understanding sign tauba leikhrabasu masigumba pamdaba thaudok ase chatharakli handakta nauna chatharakli ba attack asena cookie group kharana mamangi laikhiba agreement ikai khumna ribara haibasi aruba wahang ama ohele amaromda SDSA na thokpa cherol amanasu haukiba December 22 ge numidang Gamgi Fai Cookie Check Posta Cookie Volunteers Singna Mahiroi Look Asige Educative Sing Fu Chai Batawrak Kiba Adu Akan Mamoongda Condemn Tawi Hari Masigumba Hingsa ki Thawong Ase Yaningde Amadi Masi Naga Singna Furup Singi Marakta Apunba Amadi Cooperation Thamnaba Hotnariba Asige Mayoktani Amaromda Gamgi Fai Cookie Check Posta Cookie Volunteers Singna SDSA ge Educative Sing Fu Chaibaki Thabak Chathakiba Adu Akan Mamoongda Condemn Tawi Haina Senapati District Women Association SDWA ge Cherol Amana Khangalakli Maning tamna maromdom laijaram laba matung English amaga chamapan nifuga mapanda Manipurna India gi fibanungda hektin khibadagi hogduna Purup kayana khundariba Manipur state asida Indiana ningkha tamlaba matungda state asida political tension purup masel ungkhatnaba armed conflict sing asina awaba chaitheng kaya piduna lakli masigi mathakta English ani kunga humdoi gi May 3 dagi horakhiba kanglupi irang asina Kansil laktuna misam kaya gi Thawai manghan kiba asok apan kaya nang kiba miyoy kaya gi yung kay mang takhan kiba international humanitarian law sing khongaung na duna miyoy bagi mathakta chathaba crime sing hengat lakhiba amadi amana amabu thajaba watnarakpa thaudok sing asigi tung koiba solution ama puraknaba Delhi da leiba Manipur diaspora da support tawduna ngasi tongan ba civil society organization singna peace and mutual coexistence haiba theme da demonstration ama Pangthoktuna Prime Minister da Manipur da tholiba irang asi khudakta intervene tawbiduna tung koiba solution ama puraknaba haijakre ngasi Delhi da pangthokiba demonstration aduna khatnariba nakal animakna dialogue tawduna Manipur da tangdu laitaba santi leiba amana amabu thajaba thamnaba puraknaba sinba event amani event asa mari leinana ngasi Prime Minister Narendra Modi da memorandum amasu pisinkhre hairi Hariba memorandum aduda Prime Minister gi asengba leadership amadi irang asida hakthengna mai onsinbiduna Manipur gi miyam singda tariba awa anasing asigi tung koiba solution ama puraktuna inhuman oiba crime sing thoktana ba hotnabiu haina appeal tawri Prime Minister na Manipur da thokliba irang asida tumina laibagi moongda laigiba asida miyamna yamna nungnangba amadi khoisaunaba phawhale Maramdi Prime Minister na irang asina sokhalaba miyam singi yaifanaba hotnabada maki constitutional amasung moral responsibility sing lay state asigi miyam na PM da thamliba thajaba sing manghanbiganu haina memorandum asida pale yamna nungaitribadi Prime Minister Narendra Modi na foreign tour chatuna Russia amasung Ukraine laibak anina soknariba lan ase loisinaba lauduna lairi adubu irang sokhalaba Manipur state ki oinadi PM na karigumba warishinge wafam amata fongdok laitre PM ni asigumba tumina laiba thawong asida Manipur gi tongan ba community sing CSO sing na punduna PM ki tumina laiba thawong ase thadok khanduna miyam gi punsi amasung dignity ngakpinaba appeal tawri memorandum asida Manipur gi miyamna masagi state mai saklaga khak tumina lairoi amade Prime Minister na tumina laiba thawong asina miyamda henna khoisaungna hanba pukhali masi pumnamak ase thadoklaga Prime Minister na maki achumba leadership ki thawna utpiduna Manipur da thokliba irang ase tung koiba warusin purakpana achumba oigani khatnariba anigi marakta leptuna dialogue sathanaba PM na miyamgi interest lokhatpham thokpa thabak lokhatpiyu haina appeal tawri
Manipur gi ching amasung tampaki mafam singda security force na area domination amadi thiba humagi thabak leptana sathari. Churachandpur district ke manung channa laiba Taijang village amadi Laisang village ta security ki apunba kamai tim amana thiba humagi thabak chathabada khutlai paiba singna losenduna thamlamba oigani haina chingnaba khutlai kya phagat pangamkhre. Phagalaba khulai sing adudi rocket ahom magazine yauba 303 rifle ama magazine yauba pistol mari pompi bomb manga stick low grade explosive nifuga manga detonator taraga mari 7.65 mm gi kapayariba maru taret 9 mm gi kapayariba maru tara 303 rifle gi kapayariba maru ama galoina na SLR gi kapayariba maru ahom Taijang village tagi phagat pangamle hari Nakal amaromda cortex meter nifu detonator yauba IED mapan galoina na safety few centimeter kuntra yauba non-electric commercial detonator I Lishang village tagi phagat pangamle hari amaromda Imphal East district ke manung chana laiba Ngarian Hill Range Sandang Senba Maring village area da security apunba combined team amana thiba humagi thabak chathabada khutlai paiba singna Losindona thamlamba oigani haina chingnaba khulai ka phagat pangamkhre fagalaba khulai sing adude magazine yauba 7.62 mm LMG ama 12 bore single barrel gun ama magazine yauba 9 mm pistol ama arm ring yauba hand grenade ani tube launching ani 7.62 mm LMG ki kapayariba maru kontra 12 bore cartridge ani 9 mm ki kapayariba maru ani ga loinana Setback ani phagale hari Manipur Police amadi CRPF Forest Department amadi Executive Magistrate ke apunba combined team na Kangpopi District ke manung chana laiba IT Road ki akoibada laiba khulsingda Tharamba popi pambising yanthatpagi thabak chathaduna lagle security apunba combined team asina Kotland area da Tharamba popi lam ekar manga amadi Holjang village da Tharamba popi lam ekar taraga taret punna lam ekar kunganitho yanthatuna manghankibaga loinana popi thabada chenari basing adubu masak maming khangdoknaba FIR ama register tawkhre haye Bharat Vikas Parishad Manipur Pran BVPMP ge members singna organization asigi silver jubilee anniversary Chingmairongda laiba Dr. Sinam Subhash Chandra Singh yumda pangthokre pangthokiba silver jubilee asina BVPMP na service as duty haiba mota chahi kunga manga leptana kathokpa amaga loinana miyamgi yaifanaba honarakiba adu masak takpani Thauram aduda BVPMP ge President Northeast Region Professor M. Premjit Singh na Chief Guest Anuradha Jain President BVP Manipur Pran Karam Sarat Singh President BVP Imphal Sakha Professor Sinam Rajendra Singh Patron Northeast amadi Professor Bhagavati Devi SOD Department of Medicine Sija Medical College Singh na Guest of Honor oina saruk yakhi Thauram adugi chief guest oikiba BVPMP ki President Northeast Region Professor M. Premjit Singh Parishad asigi mathau masak khangba miyoibagi sebada kathokpa ngamba member singbu thagatpa phongdokibaga loinana chahi kungamanga asida makoina pangthokiba miyoibagi mateng pangkiba thabaksing singthaki tungda Parishad asina tongan ba national amasong state function singda winner oirakhraba oja amadi mahiroi sing ikai khumnaba utki Makoi Singh adudi November thada Guwahati da pangthokpa National Group Song Competition da winner oirakraba Singh Bharat Vikas Parishad Northeast Region na Sinduna Agartala da pangthokiba Bharat Ko Jano Quiz Competition da winner oirakraba Guru Nanak School Imphal Mahiroi Singh Sangit Natak Academy Award phangkraba The Maestro of Khongjom Prabha Sundari Devi Darendrajit Sharma former principal Sri Sri Bal Mukund Music College Imphal Kumari Vidyamani Wangkhem Singh
Jiribamgi mihat amasung Kamal Babugi matangda Parlamenta pukhatpagi khudong chaba fangkhidaba nungaitaba fawi haina MP Bimol Akojamna phongdokre. Wafam asingarang numidang mahaki mayumda pangthokpa paugi mifam amada MP Bimol Akojamna phongdokhibane. Mahakna makha taraduna haikibada Jiribamda angang ahom nupi ahom punna miyoi tarok kuki khulai paibasingna fakraba matung tamthina hatokpikhiba amadi Leimakhongda 57 Mountain Division ge headquarter manungda sangkhibadagi thiba khangdana leiriba Laisram Kamal Babu ge thaudoki matangda handak pangthokkiba Parliament ningtham mifamda pukhatnaba kanna hotnarabasu kodong chawa phangkhidaba ase nungaitaba fawi hairi. Mahakna makha tana hai mahaki maikaidagi Manipuri irang asiga mari lainana amadi atopa hiram kayagi matangda star amadi unstar question kaya thajinki wang sing adu lottery tawbada khara yaurki adu bu yaurpa sing adusu question award losin khibadagi supplementary question hangbagi khudong chabasu phanghodre. Jiribam thaudok amadi Kamal Babugi matangda pukhatnaba haiduna zero award da khudong chaba launanaba numit kudingi notice thajinki notice sing adugi reminder Tharaba Pawada, Speaker na Lokhatringaida, Zero Hour Matam Losin Kibadagi, Ningam Hogda Batlay Haina, MP Bimol Akojamna Phongdokhi. Nasaigi akoina Ambedkar sida credit pinning da bagi tendency imlay. The chairman cricket sanaradi captain gets the credit. Nata sanabadi ma'am sanaminari na dumaina Constitution draft away sema matunda budina ti min yauri ni subcommittee same na duga chairman duna mana captain na credit to duna mana stay at mana luchi na chakni na magi pivam thokpa adagi anoba a new India haitare ko after British na loilam torama matunda in the Swadhin Bharat haitare ni Hindi daraga ko independent India ningkha tamba India war kandana adu Constitution draft is Ambedkar na chairman oibini na mawanda Dalit so area do gi pot am yauzaba ada mana yam no sit thawoi da but have to very disrespectful man there ne mai ton do the Ambedkar na bhagwan ka naam hota to sadhan that you're very disrespecting to a man who was steering the committee as a chairman very insulting way na protest na amu kai de session je taw ngam de ado it's an insult on Baba Saheb अभी एक फैशन होगा अम्बेडकर 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 इतना नाम अगर भगवान का लेते तो 7 जन्मों तक स्वर्ग मिल जाता अभी एक फैशन होगा अम्बेडकर 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 इतना नाम अगर भगवान का लेते तो 7 जन्मों तक स्वर्ग मिल जाता National Highway 37 amade National Highway 2 da pochai puduna lakpa gari Imphal da thunglakre. National Highway 37 Imphal Jiribam lambi amade National Highway 2 Imphal Dimapur lambi da lamdam asigi tangai fadana nomada changdraba yadarba pochai puduna lakpa gari chaniga humfuga taruk amade chaniga humfuga nithoi hariba lambi ani asida apanba yaudana pusilakre. Makhata na pochai pusilakpada khudong chaba thoktana bagidamak Jingna ningai oiba mafam singda security forces na akanba section thorang sing lakhotki Manipuri district pumna makta pamdaba thaudok thoktana bagi damak jing amasung tamda punna checkpoint jamga sumna taru hangdoktuna achat awok sing select tawbagi thabak chathakre haire CC Higher Secondary School ki maru oiba Alumni Association ama oiriba CC School Friends ki Office da Association asima ke President Laisram Guna Singh na chair lauduna pangthokiba CC School Friends amasung CCN Forum ani ki mifam na yamna kupna khanaraba matungda school asima ke Alumni Association amane punsinaduna Association of CC School Alumni ACCSA kauba Alumni Apex Body ama semkre Nauna Senlaba Alumni Association asige CC School Friends ki President Sri Laisram Guna Singh na Nauna Punsinduna Semlaba Alumni Association asige President aduga CCN Forum ki Laisram Ingosana Working President Angom Chat Singkhai na Vice President Takhelambam Robinson na General Secretary Konjengbam Premchana Joint Secretary Sapam Tesmani na Treasurer amasung
Mayengbam Ranjanna Secretary for Public Relation oina mathang sina thaupunaba yetnaba leitana khankre. Aduga school asigi hauji ke principal oriba Srimati Khulem Memtombi Debina apunba alumni asigi ahanba termge Dean of Alumni Obinaba Hijakre, Nauna Semlaba Alumni FX Body Asina, School Asigi Welfare Activities Amade, Matamgi Anoba Yawolda Mangtarak Laba, Oja Amasuk Mahiro Singi Fajakraba Mari Asibo, Amuk Nauhonana Hingat Handuna, Haugalaliba Mahiro Singbo Achumba Lambida, Lamjing Lamtakpan Maru Oiba, Togdang Oigani Hari. Khatana Nauna Semlaba Alumni Association Asina School Asidage, Pass out Tokraba Alum. Matter bo thamoy sengna nungsibiba muesing khuding maki yawiningba wakhalon bo taramna okani hairi Salong famgi mihat yaningde khun ngakpa hatpa yaningde khun ngakpa phaba yaroi Fakiba Kun Ngakpa Singh Kudakta Thadokadabani, Kun Ngakpa Hatpa Police Commando Singh Sairakpi Gadabani, Police Commando Singh Maitai da Thauna Utkanu, Maitai Hatpa da Thauna Phabagi Mahut, Narco Terror Singh da Mathauna Utkadabani, Amadi Afaspa Ingsimaga Chamapan Yankai Ganipan Kudakta Lokthok Kadabani, Nakpigani IPSA, SWA, Jemwa KSA Amadi, Kanglecha Club, Samupunbi Jiribam na Sinduna, Jiribamgi Samupunbi Kaitelda, Miamgi Oiba Wakat Mifam Famgre. Wakat Mifam Ado da Saru Yakibi, KS Janiki Debi Kaubi, Luchingbi Amana Fongdoki Bada, Masi Aikoi na Mafam Asida Wakat Mifam Pamliba Ase, Salung Famda Kun Ngakpa Itza Singh, Manipur Police Commando na Hatpa Amade, Faba Yaning de Haiduna, Lengaki Mafam da Apil Taujabane, Haina Fongdoki. Salung Pongi Mihat! Kun Ngakpa Hatpa! Salung Pongi Mihat! Kun Ngakpa Hatpa! Kun Ngakpa Phaba! Hakiba Kun Ngakpa Singh Kudakta! Hakiba Kun Ngakpa Singh Kudakta! Kun Ngakpa da Hatpa Police Commando Singh! Kun Ngakpa da Hatpa Police Commando Singh! Aspa 1958 Kudakta! Salung Pongi Mihat! Paugi Maratana attend the break ama Lominase. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri. Masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamnika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4.
Join us and feel the difference at Millennium School. Breaking matung tataram okjari makhataba paupijari. Christian lining chatpa singi chahi amada amuktang pangthokpa khwaidagi chawba kumai ama oiriba Merry Christmas na lakpada lamdam asida yelhongai dige nungsi sanana khundaminaraklaba machin manau oiba yelho furu khodingmaki mafamda Federation of Civil Society Organization Folks na Manipur na yaifa paudel pirakli loinana kumai asina lakpada chahi ani mapung pharakadauraba chinku ki jo singna Manipur gi apunbagi saktamda singna duna chatharakliba lan ase maithiba piduna awa ana nanglaba pumnamak kokpiba amadi mahosagi ingtapa fibam aduna hanjillaktuna chawkhatpa nungai yaifaba iramdam ama oirasano Lord Jesus Krishna malem asida taibang panbabu sembiriba mapu ibungogi yathang matung ina mioiba khunai gi marakta mi oina polaktuna mioiba khunai bu achumba lambida lamjing binabagi damak achum arangi lambi takpiri loinana lining laisonga mari leinaba yamna maru oiba kumhai asigi nungi oiba wahanthokti ingtapa nungsi sanana hingminaba haibasini ajuga Jesus Christ ke maru oiba paujelsu malem asida ingtapa nungsi sanana hingminaba haibasini yamna maru oiba paujel asigi onata jahi lising ani henbagi civilization ga sagonariba kanglu furup kayana nungsi sanana sahi lisang sitna hingminariba khunai asida puwari gi atheng batangka kharada illegal oina Myanmar asida changlaktuna yaikhai thingaiba piduna amade semjin sajinba puwari iduna singnarakliba sing ase yelhau furup singi oiba apunba pangal sagatuna punna thengna minabagi oire haiba wafam leipak miyamgi mafamda jerol asina makha tarakli Bharat के प्राइम मिनिस्टर ओरंबा अटल बिहारी वाजपेयी की मपोक कुमोन निंगसिंगबा ओइना स्टेट असिगे डिस्ट्रिक्ट सिंगदा गुड गवर्नेंस गा मरी लेनबा प्रोग्राम सिंग डिस्ट्रिक्ट सिंग एडमिनिस्ट्रेशन न सेंदुना पांगथोखरे थौबाल डिस्ट्रिक्ट के ओइना थौबाल डिस्ट्रिक्ट एडमिनिस्ट्रेशन न सेंदुना ngarang DC ऑफिस कॉम्प्लेक्स के काउंटिंग हॉल दा वर्कशॉप अमसुंग गुड गवर्नेंस वीक सेलिब्रेशन पांगथोखरे हौदोकपगी थौरम अदुदा टी रंजित सिंह रिटायर्ड IAS ना चीफ गेस्ट डिप्यूटी Thawbal Ahantem Subhas Singh IAS District Professor Burma Bayom Singda Dice members Tauram Aduda Wang Bureaucrat Official Singh Kathokpaga Loinana Laingaki Tabak Tauram Singh Pangthokpada Chawkhat Taurangi Tabak Singh Khumang Sauksinba Ngamgani Masigi Mathakta Paikhatliba Tabak Tauram Singh Asida Public Singna Corporation PBBA Darkar Oi Haiki Thawbal District Deputy Commissioner Thawbal Sri Ahantem Subhas Singhna IAS Good Governance Week ase Bharat Ratna Fangkraba Hanagi Prime Minister Atal Bihari Vajpayee Mapok Kumun Tharonga Marilaina Pangthokpane Good Governance Celebration asida lengak asina District asida paikhatliba Chawkhat Thawrangi Thabak Sing Miyamda Masak Takpa amadi uthokpani haiki Ngarang pangthokkiba workshop aduda District asida paikhatliba Thabak Thawram Singge PowerPoint presentation sing Health Department Education Department amasung Krishi Bigan Kendra KBK Thawbal na tawki Program sing adu SDOS BDOS amasung tungan-tungan ba Department Singge DLO Singh Charuyaki Amaromda District Administration Tamenglong na sinduna nga Tamenglong High School da Good Governance Day celebration pangthokre Thauram asi Englising ani taraga maridagi hawduna handak chahi ki oina Good Governance towards Tribals Area haiba thimda pangthokpani ngasigi thauram aduda D Maidingbui MCS SDO Tamenglong Joseti Pamay MPS Additional Superintendent of Police Tamenglong Namthango Kamay MCS DC Tamenglong Majid Saha SD Christopher Info MES ZEO Dr. Z Maja Sunglu CMO Amadi Atay District Level Officer DLO Sing Amasung Local Public Sing Saruk Yaki Thauram Hawdokpada Di Maidingbui na
Chayol ama chokna pangthokadoriba thorum asida leingakna paikhaliba chakhot thorang amadi leingak asigi transparent efficiency accountability maru oina khungangi lamsingda paikhaliba sing asigi matangda uthokani haiki Joseph Tipamaina Police Department na Tamenglong District ta laukhali ngakpagi thabak thorum sing palladuna National Highway 37 Imphal Jiribam lambidigi Kamai Khulda Nauna Police Station hangkiba asi Tamenglong Town da dedicated women Police Station Nauna hangkiba asina Police na district asi law and order ngakpada achoba mateng oregani haiki abonpoi education sector gi matangda palladuna Langmai Rityang Village Tamai subdivision gi Tamai subdivision da residential school ama hangba ngamkiba asi education department na achoba achievement amani haiki Jol Gangmai RFO Tamenglong division na district asida environment fagat hanaba laukhatkiba Thaudang sing palladuna district asida chahi khudingi department asi uchara thaduna lakli amade department asina Assam da usoi metric ton tara Guwahati da thaduna yonma ngamkhre hairi Igi thoram aduda department singi stall sing hangduna khunja singi grievance sing taki aduda horticulture and soil conservation department so khunja sing lem namaru marang yenthoki Salong famda khul ngakpa ama laikhidaba amade khul ngakpa taruk police na fazin kibagi mayokta ngasi mayai lambi apunba maira pai bisingna wangoi kaithal da wakat mifam ama famkre wakat mifam aduga mari leinana wangoi apunba maira pai bigi secretary asa laimana phongdokibada aikoi gi relief camp ta laiba ima ibel amadi ichil inaw singna awana khanglaga ngasi phawba hinglibani Masigi mathakta aikoi bungakpi senbiriba khul ngakpa singbu ngami haibagi matagum phaba yaningde makoina ngamba tarabadi sa sandawna misam thina tamthina hatpa ngamliba kuki sing militant singa mayok nabiyo amade fajin kiba khul ngakpa singbu athuba matam kadabani haina makhata ki khul ngakjariba aikoi isa isu mayam jina ngaktragadi aikoi ngasi leipak sida aikoi leijariba maitai singge leiba phangidra ngam da bataragadi nahan akoi bulak tumambasu yai yaragadi ngasi ma singi mafamdagi haijaning badi khun ngai bisa singji isa isu singi da makta khazana makoi gi da makta ngappi singi ba aikoi di sunna khagi ni hatpana te ni kan bai isa gi protection to bani isa gi protection to ba matam da kari je aikoi na khoi masem hana ga dori bano ba protection to dragadi akoi karamani dingani aikoi na isa na pai ba gun license leipa ngap thung na bagi da makta ni mi ka ngasi ka suri ta kuki khara khamna di mareng jalak tana aikoi gi kuta kut thar ba matam da yangraba 2011 da laiba census ki report mi lising lakh tara ba mangana kari gi aikoi ngasi swathana leiba se aikoi masem phatok na bagi ni haiba se mama oi gi side gi aikoi ngasi haijani gi thongna phaji nupi oi bi aikoi su lutung gi sanglang punjin ji ngasi aikoi khutta thangsang pairaga amuktang aikoi lan pam gi shanti pam bagi da makta thokjara pani aduna maitai aikoi masem ozana hat bagi mahutta nako terrorist kanguda thongna phabiu haibase asi maira pai gi ama oina aina sida lal laire lal laibaji phanana bagi damakta sarkarna karigumba thabak amatta tawrapadi asi bhamde udi adubu aikoi gi laijari ba ipuru girai cha chingudi hajanba punjanba hatukwa sigi thabak ngakta kathare ibase kunai sida nipa oi basingbu hadana pundana hatana honagaraga lamdam asida lairiba nupi oi bi kaya buna mahuja sahi tare kundak bagi migi loi lamda lairabani haidana aikoi nupi oi bi aikoi bu isagi ijan ngakchaba ngamgi dabagum hoji su aikoi gi laibakta sarkarna masi thon bi ge haidana awasing na khoi yajaningdi hagi be isa sing condition amta yaudana thadok piu laingangna aikoi da haba punna tawbagi odana piba aduga mito mirancha aduga lame tuhenba terrorist kangupuna order pi di haidana akoina karigumba thaba amata lakhotba ngamdaba state
पोस्ट पीरीब ऑर्डर से सेंट्रल गवर्नमेंट पीरीबरा स्टेट गवर्नमेंट पीरीबरा मैतै हापकगी ऑर्डर न थोपा अदुगा कुकी लालोबा मयामना हापगी ऑर्डर थोकिबसी लैंगा की करी थविनसी लैबनो अखोय Jahi Nipan hena nungsinaraglaga atopa nupi amaga lohongnaba hotnaramba nupa amagi private part nungsinaba nupi na kaktatkre. Pakhang lesabi oina Jahi Nipan hena nungsinaraglaga nupa asina nungsinariba nupi masa khanghandana tuminna atopa nupi amaga lohongnaba hotnarambadagi khoisaunaraba nupi aduna nupa aduge private part thangna kaktatkre haire. Taudo asi Uttar Pradesh ke Muzaffarnagarda thokibane. Nungsinariba nupi asina nupa asibu unasi haiduna hotel amagi roomda makoi ani unaraga wari sanari ngaida ningai sangdanarakpadagi nupa asige private part ta thangna kakthatlaba matung nupi asisu masa matanta sijanaba honaki hairi thaudong asida chenariba nupi asigi maming hina khatun kawi aduga private part kakpadagi soktuna hospital da laikanaduna lairiba nupa asigi mamingna Mohammed Itesam kawi Hai makoi animak Charthawal Police Station nungchana laiba Muzaffarnagar district tagini hairi thaudok asida senariba nupi ase police na faraba matung makha taba investigation gi damak police custody da thamkre hairi. First YBO Trophy Manipur Open 5 aside Men Football Tournament organized by BYO Angtha Lagliba Tang Kungani Pandagi Hogjaragani. Hariba Tournament asigi form thajinbagi matam chatliba tha asigi tang kun mangadagi oigani. Admission form ki mamalna lupa listing mariga chamangani. Thamjariba award singna top scorer, best goalkeeper, best discipline team amade best player of the tournament ne. Winner prize ta listing yankai amade runner prize ta lupa listing ganifu. Form pangpamna YBO ground amade Jiran Dukan Angtha na akupa marul gidamak 9366 757 904 natraga 878 7399 856 ta call tawbirao. Jangam Nabi Modern Club MC na no Sports Haiba Academy Khada Allies Rad Yari Pok Sang Play Chamber Taraga Mangada Tharagli Ba for Gok Trophy Jet Open Football Stige Ngarang Mesta FC Jangam Dabi 3 versus Sino Nafi FC Sino versus FC Ningthaunai 4 Amadi Ahum Shubha Mesta KTY DC FC Kairang 3 versus PUBG FC Angtha Sino Fangduna Athoy Hen Tanaki Loinana ngasigi ahanba Mesta K Team Poro Khongjin versus Mukan FC Sora Chingoi FC Angtha versus UMFC Mojing MFCC Wangjing versus Hesu Hydropopi Amade Yambem FC versus TMWA Tulihal Haiba Messing Asina Ngasigi Football Babok Singi Mityang Laiteng Oigani Hari. Aroy bada maroy ba pau mukha na pijari. Manipur da saidang ba lakhi ba khojo kharana Manipur machet ama fakkani haiba ngamlang liba ase kanagi asoibano RK Megan. Kuki Singh na Senapati District ki Naga Taba mafam Singh da chathok chasin tawbada Jackson wahai kaya thamlakli.
Delhi da laiba Manipuri diaspora singna Manipur gi irang ga mari leinana demonstration tawkre PM da memorandum ama pisinkre. Security forces singna Pakistan search operation chathabada masing yamlaba khushu kolai sing phagat pangamkre. Security apunba combined team na Kangpopi area da tharamba popi pambi sing yathatuna manghankre. Amadi Bharat Vikas Parishad Manipur Pran ke Silver Jubilee pangthoktuna awardee amadi winner sing okpagi thauram pangthokre. Haujiki oina Mami TV na sandok chaba Manipuri pau matang se loishinjare makhataba paugi dama miyang taduna laibiu. Admission open Kanchipur da laiba IPS Imphal Public Higher Secondary School ki academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adomgi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adomgi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adomgi lengdraba lani haibasi kaubiganu. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamnika. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoi Part 4. Join us and feel the difference at Millennium School.